Praise the Lord. Ahanba maktada Kanbiba akoibu loinabiba akoibu thadokpidaba miyoiba aikoigidamakta Calvary cross ta shiduna fomduna amasung humni shuba numita hingatuna numini funil taibang panbada leibiramduna changna sargada kaduna ishorgi yet thangmanakanda famduna thawai singba Holy Spirit pavitra atma thabiratuna थाजरबसिंबु लोइनेबिरिबा अमसुंग खंगजद्रिबसिंग थाजद्रिबसिंबु कनबिरगे हाइदुना खुद अनि तिंथोकपिरिबा कनबिबगी मपु प्रभु जीसु ख्रिस्ट की मिंगलेंदा यंगबिरिबा अमसुंग ताबिरिबा अदोम पुमनमकपु याइफमगोल पिजरी इकाय खुमनजरी थमोइदगी प्रभु जीसु ख्रिस्ट कनबिबगी मपुना कनबिबो ओइसनो लोइनेबिबो ओइसनो आमेन मैम हंदखरनी ममांगदा याम कन्ना वायरल लोइखिबा नागागी चेयरमैन अमगा कुकी की लीडर अमगा वायरल लोइखिबा ऑडियो दो अदुगी मतांगदा इने ममांगदा सु फोंदोक सख्रबनी मसु मैम ngaraंगदगी कईगुम खरा अवाटप लई हाइबसे एगी थमोइदा फाउजरे मैम एगी थमोइदा फाउजे मसे मैम ताबिउ को आइना मतेक अमख लौथोकसेबा कुकी की लीडर ना Nagagi chairman ga wari sanaba matamda Christian hariba mingse kayarak palli haibado adum yengbiyo nekhoisu Christian natra ekoi Christian natra haibase aduga mayam Bible na kari hai khangbra mayam ekhoi da kwa Nagagi waja sing ichil nau che chalima pabung sing adomda phongdok sebani maramdi adomdi Bible phasana pabiram gani ai yam nungsi je Nagagi ichil nau che chalima pabung sing ingonda phone tawbirakpa ima pabung iche ichil kayam leba ichil nau Nagagi amasung migi Bible na hai ekoi ki thamoi da leiba than base chindagi phongdui afaba mina magi thamoi da leiba afaba da phongdui phattaba mina magi thamoi da leiba phattaba da phongdui hai haiba Nagagi chairman amasung kuki gi leader ani wari sanarak pamatamda kanan karambana miyoibagi wangang ngangi karambana shagi wangang ngangi haibado ekoina khangnei ba mayam natra ekoina khangna khrabani ado maikoina Christian haiba mingse sizinaraga Christian city world the khwaidigi na missing yami north east sidasu Christian gi missing yam yame Manipur dasu Manipur Nagaland Mizoram mayam Silong akhoi gi north east da leiba Arunachal Pradesh Christian gi missing se yame ba mayam natra aduna Christian gi maming lauraga maikoina blackmail gi type da nekoisu Christian natra haina ko haibigi wahise मैम अना ताजब मतमद करीगुब खरा इपा ईश्वर फोंदोकनिंबगी अपामसे फावनबिरेबा मैम से ताबिउ अहानबदा कोई करम ममी ओइब्रा नोय क्रिश्चियन ओइबा नत्रा ममी ओइब्रा नोय क्रिश्चियन ओइबा नत्रा सोइबसे आइरो नांग्रो जा सोइबदो एनी सोइबा नोय सोइबा मीना अंगोंदा दुमाय सावबा क्रिनो अदो नोय क्रिश्चियन सो ओइ प्रॉब्लम ओइदो मालेने हा तदि नोयना तोनशाइब्रा न कई तोंशाइब्रा तोनशा थोसे एखोइसु खांबा ngamde क्रिश्चियन मसेनि अदो तोथ्यो जारे ngasiमा तो yengse masini मैम को बाइबल ना असुमना हाय मैम अखोइना जोहान गी पंदुप तरागा हुमदोइगी पदा नि कुंथ्रागा मरिदा प्रभु जीसु ख्रिस्टना अइना नखोइदा अनोबो याथंग अमा पिरि ओल्ड टेस्टामेंट दा 10 कमांडमेंट लई याथंग तरा लई अदुबु प्रभु जीसु ख्रिस्टना लाकपिरगा हाइबिरिबसे अइना नखोइदा अनोबो याथंग अमा पिरि मदुदि नखोइ अमगा नुंसिनो अइना नेखोइबु नुंसिबा दुगुमना नेखोइनसु अमगा नुंसिनो नेखोइ अमगा नुंसिनरबदि मसिना मी खुदिंगना नेखोइ अइगी सेबोक सिंगनी हाइबा खंगनी आमेन नेखोइ अमगा नुंसिनो प्रभु जीसु ख्रिस्टना तैबंग पानुदा लाकपिरगा पीबा याथंगनेबा नुंसिनो नेखोइना नुंसिबा तारगदि मी सिंगना नेखोइसे अइगी फॉलोअर नि अइगी इचानी अइगी सेबोकनी हाइबा खंगनी हाइदुना हाइबिरि मैम नुंसिबा Jesu Christa mahak ki wahise aduga maikoina kuki gi terrorist singna मैम को nekoi gi terrorist singna nekoi Christian natra haibase haire bako yamna Christian gi rule regulation yamna ngakna chatpa mandra adubu Christian gi wahai amatta inde ekoi Christian natra ekoi punsi haibani yam phasai Christian punsi adubu Christian nataba singda अखोइना लालसु मैखोइदा वाहनसे मैखोइना चुम्मसु क्रिश्चियन अखोइ अमत्ता ओइसे अखोइ लालसु हाइबा वाही सिदि होली बाइबल की वाही नते
Holy Bible na hai aingonda Prabhu kauba pumnamuk sargada changoi adubu sargada leiba ipagi ningba tawba mahak aduna changani. Prabhu Jesu Christa na nungsibagi mapuna taibang panbuda lakpibase nungsibagi maramnani miyoibebu paptagi kanbinabagi damakta aduga Prabhu Jesu Christa masamakse Yehudi dharma da pokpani. Ngasi Christian haiduna hairibase Jesu Christa na magi seboksingna Christian chango haiba natte Bible da Jesu Christa gi chindagi seboksingi chindagi Christian haiba maming amata fangoi mase yadabagi maram na Antiochia da thonkiba maming ne haiba matamdu da Christian leramde Prabhu Jesu Christa na tabang panba da lakba matam da Christian leramde adubu Prabhu Jesu Christa gi sacrifice mahaki miracle mahak na Kanbiba ma urak padagi magi seboksing na Jesu Christa gi matik mangal fungdok padagi India da Thomas lambe dagi South Kerala da Jesu Christa gi matik mangal urak kibaneba adudagi mayam na su Christian haina maming thole adudagi Christian haina was the hengalakpuneba Christian khang natte haiduna wahan bataragadi Prabhu Jesu Christa na cross da shigibado matamdu da Christian amatta leitri kanagi damakta no shiribado miyoibagi damakta ne Apostle Paul gi bohai nagagi oja sing Apostle Paul se kana oirami Christian yadabo oirami church thugai ba tanatana Christian tha Jesu Christa gi followers sing tan kai ba hat kai ba tawbune ba adubu finally Prabhu Jesu Christa na Damascus lambi da mangonda uhan kheba Apostle Paul da makhar taki amasung Apostle Paul na kari hai nahak kanano Prabhu Jesu na kari hai ke haiba matamda aidi nahak na otliba Nazareth ki Jesu ni praise the Lord aidi nahak na otliba Nazareth ki Jesu ni amasung numitu dagi Paul gi mamit hangkiba Paul da magi thamoi da pulamba phattabagi thong ado thugai khiba mayam amasung Apostle Paul na New Testament gi ayamba lairik mahak na iri natra mayam Apostle Paul na Corinthia 1 Corinthia 2 Corinthia Galatia Romans mayam ama lairik ama irame karino Christian nati haduna torture tawba Christian nati haduna inthok pasi yabra sini nagagi oja sing nagagi oja sing kaya ama lay missionary Jesu Christa gi wapaw gi damakta paisa piraga thaba aina ngasi ishwar gi wapaw haidokse engonda di paisa piwinaba mi leibro leiti dukan macha ama phamjaraga khulakta phamba dukan ni nongmada lupa chahum ek jon chamri ek jon daba numisu yawi wana hotna jaraga chilnaw sing che chalima pabung sing awaba yum ama lere mating pangsi haibada mayamna khara hapirak pasu yawi hapirak ta pasu yawi adubu ipagi thogol tawjari ipagi sakhi pithoksari ba sponsor engonda leibra ba engonda mina mating pangmirak ba leibra hariba sponsor kaya thada duna lupa kaya piduna Jesu Christa gi wapaw sandogali neba thaje dabasing da maram di Bible na hariba wapaw sandok pa yaudana karam na thajagadage karam na meikhoina khangadage aphaba wapaw sandok pa sing adugi makhong ado kaya ta ningthi jariba haiduna hairi Jesu Christa meikhoina Christian na hairaga Christa gi lambi da nataduna shaitan gi lambi da oirom da leibasa Diabol amasung magi dut singi damak thaurang tawkraba lomba naidaba maide chalu aina haiba haigadaba mi singi thabak tawre maramaduna chanbiduna nagagi oja singi chilna uche chilima pabung sing aidi kana suna chade Christian yadaduna pastor phuramduna ai mangai re haina khalamba aina kruk lauduna ishorgi chai tharakpadagi Jesu hatok piganu haina kokse loi ngauna leigidana namir manga tarungni tare nipani me ami hunje dung chongaga ima isi sirani me am haijinaba natte adudagi Jesu Christa na igi manglana thokpirakuna chanupa nangi hanagi anabasing fahanbire aiduna haibirakhi amasung Jesu Christa na ingonda testimony se pastor duna igi damakta mamitagi mapi taraga kapki matamduda aina Jesu gi nungsiba khangki pastor duna ingonda khut halamba taragadi ishwar gi wayan la amdaba yai Jesu Christa na kari hai mayam laman khumganu maramdi laman khumba aigini pastor duna ingonda laman khumakhide aina phuraga aikoina phuraga ishorna ingonda wai lakpa matamdadi mayam ai chatpa ngamkide haijinaba nate ko Prabhu Jesu Christa aina thajari se aigi nupina thajari se aigi cha singna thajari se uragani Jesu Christa gi mingda prathana tawba matamdagi cancer gi anaba mayam angang poktabagi mayam ama phaki aina nate ai zero ni adubo ingonda loine biba thawaya singbase adu masika khaidok sage mayam Christian haibase karino haibase asika khangan janing bani
Nakhoi Christian nakhoi gi natra nangsu Christian oiba natra nangsu Christian oiba natra haina hai Naga gi oja sing mekhoi di Christian oibra mekhoi Christian la Jesu gi wahi amata su indabadu bu Christian la mi hatok ba Christian la mi kannabagi damakta Jesu ne hingat ki maram aduna Naga gi oja sing chil nau che chal sing mekhoi Christian ni haiduna ne minungsi hoi loina nungsi ga dabani adubu Christian nattabado ado hana nungsi se Christian odudi Christian ni mana yetlom da leibra oirom da leibra yaugi fi selaga manung da charam na ba kaisan oibra adudi ishorna wayan gadabani adubu khangjadriba mioi kayam leiri ngangjariba ya ka se Christian se migini dharmani Jesu Christa se migi laini khanbagi maramnani pastor phuram badubu ngasidi ipa ishor Jesu Christa taibang panbagi su sarga gi su Kanbiba Mapu ni haina ina phungdok chariba sini mi kaya na ngangbi rei engonda adubu Bible na kari hai Jesu Christa gi mingi maram gi damak mising na khoi bu chairaba thina ngangaba ne khoi gi natakta maral punumak thajilaba da chauthok chaw amasung harau jaw maram di sarga da ne khoi gi mana chawe Jesu Christa na nungsi pomnamak pu nungsi jat bijat khai de mahakti haibado Naga gi oja sing chil naw che chil sing phungdok minasi maram di me khoi na tawriba me khoi na ngangiba me khoi na chatliba me khoi na hatliba me minungsi khangdriba me khoi na thariba karbar tawriba Jesu gi wahai amata natte Meikhoise Jesu Christa gi tungin ba Christian nate maming khak Jesu haina tholaga khodong chaba lauraga leibani yengbiu Calvary gi cross ta Jesu Christa gi yet oida pangting gi ba amakhakna phattaba Ishor su khuramdaba Ishor su khangdaba phattaba amana Jesu aibu ningsingbiu haiba matamda nangna paradise nangna Ishor gi ningthau lebak ta kaaba matamda aibu su ningsingbiu ta hai gi bagi maramna hairiba mi ado phattaba mi ado Jesu Christa khangdaba Ishor khangdaba mi ado khudakta sarga da pukhat piki maramduna mekhoi Christian nate haiduna aran bagi michang changbi gano Christian oiraga su Christian gi michang changbi gano maramdi hairi Bible na Christian punamak sarga da karoi aduga maitei singi marakta Christian kaya amalei Prabhu Jesu Christa kaya amalei mekhoi kuki gi lalhau bagi mihat minei mekhoi na Christian aina tawbase cross pairaga mi lamda jungbado aduna ne Jesu Christa thajaba mi singdo maitei kharado handokna khare haiduna gonda phone tawri Bible na wahay ama ningsinge aigi apik pangang amagi amabu khudi thienba mahak aduna magi manga samda chauba chakri nung ama yalaga samudrugi leiro nung da lufan mana mahaki tamakte hen fai Naga gi oja sing chil naw che chal sing maitei amasung Naga chil naw ni aidi Naga se am nungsi karigino aina fangnajaba engonda phone tawbirakpa ima pabung ichil naw che chal sing se yamna ishor gi nungsibada leiba aduga Naga gi missionary ama mahak se mapanda leibani Manipur gi mapanda mahaki wahi tajaba matamda magi nungsiba tajaba matamda ne oh Naga gi mioi singi marakta ishorna thajaba si amna leiko ishor bu ningjaba si amna leiko haiba se faujei Naga gi ima ama kabui gi ima tangkhul gi ima maring gi ima ichil naw phone tawbiraktuna aikoi ishor bu thagat minei adubu meikhoise di Ishor na haibasu iloi Christian gi maming laugani yaugi fi di setkani Jesu Christa gi wahi di tagani Jesu church da su kagani adubu church da karingai manungda phammingai manungda mi hatokna bagi khanba Bible na kari haige ekoina katna pot puraga ningna sangda kaba matamda aina yengthina kiba mi ado khanba fawda adugi wakhan lakpa taraga di aina puriba katna pot ado thamamaga hairiba mi aduga chamthokno hana aduga nangi katna pot ado puraga katlu amasung ishorna lawsin bigani nattaba taraga di nangi katna pot haibado katna pot lawsaloi mayam haibadi ishorna sawnaba khatnaba haibase yade adubu khatnaba hatokpa lamtanba popi thaba drugs thaba mi hatba doidi nisha chaba phattaba tauba aduga Christian sing desu nakhoi Christian atra lao mi halurasi hairaga tuminna leiba yade Bible na minam hanganu phattaba miga loinaganu phattaba miga loinaba taragadi phattaba miduna afaba midusu amuk chenthei ishor ga shaitan ga leminaba yade myam Prabhu Jesu Christa khangi ena haiba Prabhu Jesu Christian ni ena hairaga phattaba tawbase asidagi dum khangbiro maramaduna Jesu Christa kanano khangjadriba mioi kaya ama leiri
ꯑꯄꯣꯁꯇꯜ ꯄꯣꯜꯒꯨꯝꯂꯕ ꯏꯁꯣꯔꯒꯤ ꯑꯊꯧꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯣꯏꯒꯗꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯗ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯗꯨꯅ ꯂꯩꯔꯦ ꯑꯆꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯕꯗꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ ꯐꯣꯂꯣꯋꯔꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏꯕꯅꯦꯕ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇ꯭ꯔ ꯅꯈꯣꯏꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯕ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯐꯠꯇꯕꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯣ ꯐꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯤꯒꯤ ꯂꯝ ꯇꯥꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯥ ꯃꯤꯒꯤ ꯂꯝ ꯇꯥꯜꯂꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯗ꯭ꯔꯛꯁ ꯊꯥꯗꯨꯅ ꯃꯤ ꯃꯥꯡꯍꯟꯅꯕ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯤꯆꯝ ꯍꯥꯠꯄ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯤꯒꯤ ꯂꯝ ꯄꯥꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯔꯆꯇ ꯆꯪꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯤ ꯍꯥꯠꯂꯒ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯅ ꯂꯥꯎꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯇꯥꯎ ꯍꯤꯡꯕ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒꯇ ꯂꯣꯏꯔꯦ ꯍꯦꯚꯟꯗꯔ ꯍꯦꯜꯗꯔ ꯆꯠꯅꯤꯡꯕ ꯑꯃ ꯆꯠꯆꯔꯁꯅꯨ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝ ꯇꯧ ꯅꯥꯒꯥꯒꯤ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯌꯥꯔꯝꯗꯕ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯤꯕ ꯐꯪꯖꯔꯛꯄꯗꯒꯤ ꯐꯣꯡꯗꯣꯔꯛꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯈꯟꯕꯤꯌꯨ ꯂꯥꯟ ꯃꯔꯛꯇ ꯃꯤ ꯍꯥꯠꯅꯩ ꯅꯥꯀꯜ ꯑꯃꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯖꯗ꯭ꯔꯤꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯕ ꯑꯃ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯩꯇꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒ ꯆꯠꯇꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯅꯤꯄꯨꯔꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯊꯥꯗꯣꯛꯏ ꯃꯣꯏꯔꯣꯝꯗ ꯍꯥꯠꯇꯣꯛꯑ ꯃꯣꯏꯅ ꯊꯥꯔꯛꯏ ꯀꯔꯝꯕꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯣ ꯀꯔꯝꯕꯅ ꯏꯁꯣꯔꯒꯤ ꯊꯕꯛꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯌꯥꯔꯣꯏ ꯑꯍꯥꯟꯕ ꯁꯔꯒꯗ ꯄꯦꯔꯥꯗꯥꯏꯁꯇ ꯀꯥꯈꯤꯕꯗꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩꯔꯝꯗꯦ ꯋꯥꯔꯜꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯑꯣꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯝꯗꯦ ꯍꯥꯏꯔꯤꯕꯗꯣ ꯃꯇꯝ ꯑꯃꯗ ꯏꯁꯣꯔꯒꯤ ꯑꯊꯣꯏꯕ ꯊꯧꯒꯜꯂꯣꯏ ꯑꯣꯏꯔꯛꯈꯤꯕꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕꯗꯨ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯗꯨ ꯀꯅꯥꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯔꯥꯟꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗꯁꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯀꯗ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯅꯧꯅ ꯄꯣꯛꯄꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯤꯌꯨ ꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯔꯒ ꯀꯥꯟꯅꯔꯣꯏ ꯖꯤꯁꯨꯅ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯨ ꯀꯥꯎꯒꯅꯨ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯐꯠꯇꯕꯅꯤ ꯄꯥꯞꯅꯤ ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ ꯑꯃꯁꯨꯡ ꯗꯤꯌꯥꯕꯣꯜꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯨ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯑꯗꯨꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯣꯠꯁꯤꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯊꯣꯛꯄꯤꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖꯅꯤ ꯃꯥꯒꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯍꯤ 68 ꯃꯈꯥꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯟ ꯑꯃꯠꯇ ꯁꯣꯛꯅꯔꯝꯗꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯝꯗꯦ ꯅꯨꯄꯤ ꯊꯤꯔꯝꯗꯦ ꯐꯠꯇꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯀꯟꯕꯤꯔꯝꯃꯤ ꯑꯁꯤꯕ ꯍꯤꯡꯒꯠꯂꯝꯃꯤ ꯑꯅꯥꯕ ꯐꯍꯜꯂꯝꯃꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯇꯥꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯏꯄꯥ ꯏꯁꯣꯔ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯁꯤꯃ ꯈꯪꯉꯨ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯁꯥ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯆꯥꯝꯂꯛ ꯍꯥꯏꯔꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯅꯥ ꯃꯦꯟꯁꯤꯜꯂꯤ ꯁꯨꯃꯥꯏꯅ ꯇꯥꯅꯤꯡꯗꯦ ꯀꯟꯕꯤꯔꯕ ꯀꯣꯛꯄꯤꯔꯕ ꯉꯥꯛꯄꯤꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ